ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯥꯏꯍꯥꯛ ꯇꯥꯗꯨꯅ ꯄꯣꯊꯥꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯋꯥꯒꯤ ꯍꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ꯫ ꯑꯍꯥꯟꯕ ꯁꯪꯁꯥꯔ ꯑꯁꯤ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯅ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯍꯜꯂꯝꯗꯦ꯫ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯅ ꯃꯍꯥꯛꯅ ꯁꯦꯝꯖꯔꯤꯕ ꯁꯥꯖꯔꯤꯕꯁꯤꯡꯕꯨ ꯌꯦꯡꯕꯗ ꯄꯦꯟꯖꯔꯝꯃꯤ, ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯍꯣꯡꯂꯛꯑꯝꯃꯤ ꯑꯗꯥꯝ ꯑꯃꯁꯨꯡ ꯏꯚꯀꯤ ꯑꯁꯣꯏꯕꯗꯒꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯈꯪꯂꯕꯁꯨ ꯃꯈꯣꯏꯅꯤꯕꯨꯗꯤ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯤꯡꯖꯗꯨꯅ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛ꯫ ꯃꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯈꯤꯕꯗꯨꯃꯗꯤ ꯆꯨꯝꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯕꯒꯤ ꯆꯥꯡ, ꯄꯥꯞ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯉꯁꯤ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯀꯥꯎꯊꯣꯛꯅꯔꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯗꯤ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯗꯟꯗꯤ ꯄꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯅꯗꯤ ꯃꯤꯑꯣꯏꯕ ꯖꯥꯠꯄꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯃꯤꯑꯣꯏꯕꯅ ꯐꯠꯇꯕ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤꯅꯤ꯫ ꯗꯟꯗꯤ ꯑꯁꯤ ꯐꯪꯂꯣꯏꯗꯕ ꯃꯤ ꯍꯥꯏꯕꯕꯨ ꯏꯁꯣꯔꯕꯨ ꯊꯥꯖꯕ, ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ, ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯆꯕ ꯃꯤ ꯈꯛꯇꯅꯤ꯫ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯅ ꯐꯠꯇ꯭ꯔꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯅꯋꯥ ꯀꯧꯕ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕ, ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯗꯤ ꯀꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯋꯥ, ꯑꯗꯥꯝ ꯑꯃꯗꯤ ꯏꯚꯀꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯅꯤ꯫ ꯅꯣꯡꯃ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯅ ꯅꯣꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫" ꯅꯣꯋꯥꯅ ꯏꯁꯣꯔꯗ "ꯍꯥꯏꯕꯤꯌꯨ" ꯍꯥꯏꯖꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯅ ꯅꯣꯋꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯍꯜꯂꯨ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯃꯥꯡꯍꯜꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯑꯁꯤ ꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯥꯎꯔꯕ ꯍꯤ ꯑꯃ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯆꯥ-ꯅꯁꯨꯁꯤꯡꯕꯨꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯅꯍꯥꯛꯇꯤ ꯑꯐꯕ ꯃꯤꯅꯤ꯫ ꯐꯠꯇꯕꯁꯤꯡ, ꯏꯁꯣꯔꯕꯨ ꯅꯤꯡꯗꯕ ꯁꯤꯡ ꯑꯁꯤꯕꯨꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯜꯂꯒ ꯉꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯒꯦ, ꯇꯥꯎꯊꯍꯟꯈ꯭ꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ "ꯅꯣꯋꯥ, ꯅꯍꯥꯛꯅ ꯁꯥꯒꯗꯧꯔꯤꯕ ꯍꯤ ꯑꯗꯨ ꯁꯤꯄ꯭ꯔꯤꯁ ꯀꯧꯕ ꯎ ꯃꯈꯜ ꯑꯗꯨꯅ ꯁꯥꯒꯗꯕꯅꯤ꯫ ꯃꯤ, ꯁꯥ, ꯎꯆꯦꯛ ꯍꯥꯞꯄ ꯆꯟꯕ ꯌꯥꯝꯅ ꯆꯥꯎꯕ ꯍꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯐꯤꯠ 150 ꯁꯥꯡꯕ, ꯐꯤꯠ 85 ꯄꯥꯛꯄ, ꯑꯗꯨꯒ ꯐꯤꯠ 95 ꯋꯥꯡꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯛꯁꯨ ꯀꯨꯞꯀꯗꯕꯅꯤ꯫ ꯅꯨꯃꯤꯠ 90ꯅꯤ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯒꯅꯤ, ꯑꯗꯨꯒ ꯏꯁꯤꯡ ꯏꯆꯥꯎ ꯑꯆꯧꯕ ꯑꯃ ꯂꯥꯛꯂꯒꯅꯤ꯫ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯂꯒꯅꯤ꯫ ꯅꯪꯅ ꯃꯥꯂꯦꯝ ꯑꯁꯤ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯤ ꯑꯁꯤ ꯁꯥꯕ ꯂꯣꯏꯒꯗꯕꯅꯤ꯫ ꯍꯤ ꯑꯁꯤꯗ ꯅꯆꯥ-ꯅꯁꯨ, ꯅꯨꯄꯤ ꯑꯉꯥꯡ, ꯁꯥ, ꯎꯆꯦꯛ ꯋꯥꯌꯥ, ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ-ꯅꯨꯄꯥ ꯖꯨꯔꯥ-ꯖꯨꯔꯥ ꯍꯥꯞꯀꯗꯕꯅꯤꯀꯣ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯥꯗꯥ-ꯅꯧꯗꯥ ꯁꯟꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯤꯕ ꯅꯥꯕ ꯑꯃꯠꯇ ꯌꯥꯎꯍꯟꯕ ꯌꯥꯗꯦ꯫ ꯅꯪ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯎꯍꯩ-ꯋꯥꯍꯩ, ꯆꯦꯡ-ꯆꯥꯛ ꯂꯣꯏꯅ ꯍꯤ ꯑꯁꯤꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ "ꯌꯥꯊꯪ ꯑꯁꯤ ꯅꯪꯅ ꯈꯛ ꯍꯤꯛꯇꯣꯛꯄ ꯌꯥꯔꯣꯏ ꯀꯣ" ꯍꯥꯏꯔꯝꯃꯤ꯫ ꯅꯣꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯌꯥꯊꯪ ꯄꯨꯝꯅꯃꯛ ꯏꯟꯖꯒꯅꯤ" ꯍꯥꯏꯅ꯫ ꯏꯁꯣꯔꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯅꯣꯋꯥꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯄꯨꯝꯕ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯁꯤ, ꯏꯁꯣꯔꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯒꯨꯝꯁꯤ, ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ, ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯁꯤ, ꯅꯤꯡꯁꯤ꯫ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯕꯨ ꯀꯥꯎꯊꯣꯛꯂꯕꯗꯤ, ꯅꯤꯡꯖꯗ꯭ꯔꯕꯗꯤ, ꯐꯠꯇꯕ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯪꯂꯕꯗꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯃꯥꯡꯂꯒꯅꯤ" ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯣꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯗꯣꯏꯕ" ꯍꯥꯏꯅ꯫ ꯃꯗꯨꯗ
ꯅꯋꯥꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯗ꯭ꯔꯕꯗꯤ, ꯏꯟꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ 90ꯅꯤ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯍꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯃꯥꯡꯂꯒꯅꯤ, ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯅꯋꯥꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯥꯖꯗꯦ, ꯅꯪꯅ ꯅꯨꯃꯤꯠ 90ꯅꯤ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯋꯥꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯀꯥꯟꯅꯕ ꯂꯩꯔꯝꯗꯦ꯫ ꯅꯋꯥꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯅꯋꯥꯕꯨ ꯀꯔꯦꯝꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯤ ꯁꯥꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯗꯣ ꯅꯪ ꯉꯥꯎꯔꯦ ꯍꯥꯏꯅ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯉꯥꯎꯕ ꯅꯪꯗꯤ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯁꯤꯡꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯇꯧꯕ ꯂꯦꯞꯂꯝꯗꯦ, ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯖꯥꯎ ꯑꯗꯨ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ꯫ ꯅꯋꯥꯅ ꯍꯤꯖꯥꯎ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯏꯁꯤꯡꯗ ꯇꯥꯎꯔꯗ꯭ꯔꯥ ꯍꯥꯏꯅ ꯆꯥꯡꯌꯦꯡ ꯇꯧꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯋꯥ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯍꯤꯖꯥꯎ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯁꯤꯡꯗ ꯇꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨ ꯏꯁꯣꯔꯅ ꯅꯋꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯋꯥ, ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤ ꯀꯣꯏꯅ ꯌꯦꯡꯂꯨꯕꯗ ꯑꯆꯨꯝꯕ ꯆꯠꯄ ꯃꯤ ꯑꯁꯤ ꯅꯍꯥꯛ ꯅꯊꯟꯇ ꯉꯥꯏꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯔꯤ꯫ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯍꯤ ꯑꯁꯤꯗ ꯄꯨꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯁꯥ ꯁꯟ, ꯎꯆꯦꯛ ꯋꯥꯌꯥ, ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯅꯨꯄꯥ ꯖꯨꯔꯥ ꯑꯣꯏꯅ ꯍꯤ ꯑꯁꯤꯗ ꯆꯪꯍꯜꯂꯣ꯫ ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯄ ꯌꯥꯕ ꯁꯥꯔꯝ 8, ꯌꯥꯗꯕ 8ꯁꯨ ꯍꯥꯞꯆꯤꯜꯂꯨ꯫ ꯏꯁꯤꯡ ꯏꯆꯥꯎꯅ ꯍꯟꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯠ ꯊꯧꯅꯤꯁꯨ ꯇꯧꯔꯛꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤ ꯑꯁꯤꯗ ꯆꯪꯂꯣ, ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯆꯅꯕ꯫ ꯅꯨꯃꯤꯠ 8니ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯅꯣꯡ ꯊꯥꯔꯛꯂꯒꯅꯤ, ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯅꯨꯃꯤꯠ 90ꯅꯤ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯋꯥ ꯏꯁꯣꯔꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯁꯥ ꯎꯆꯦꯛ ꯋꯥꯌꯥ, ꯖꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯍꯜꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯋꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯅꯔꯝꯃꯤ, ꯅꯋꯥꯅ ꯈꯜꯂꯤꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯍꯤꯖꯥꯎ ꯑꯁꯤꯗ ꯁꯥ ꯅꯝꯊꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯀꯔꯤꯕꯨ ꯇꯧꯗꯣꯏꯖꯥꯠꯅꯣ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ, ꯉꯥꯡꯅꯔꯝꯃꯤ꯫ ꯅꯋꯥꯅ ꯍꯤ ꯃꯅꯨꯡꯗꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯩ, ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ꯫ ꯅꯋꯥꯅ ꯃꯤꯌꯥꯝꯗꯨꯕꯨ ꯈꯧꯔꯥꯡꯅ ꯀꯧꯖꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯎ, ꯃꯔꯝꯗꯤ ꯅꯈꯣꯏꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯀꯟꯖꯅꯕ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯅꯋꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯥ ꯎꯆꯦꯛ, ꯖꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯃꯌꯥꯝꯗꯨ ꯑꯍꯤꯡꯗꯨꯃ ꯍꯤ ꯑꯗꯨꯗ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯅꯋꯥ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯄꯥꯟꯗ ꯃꯤꯌꯥꯝꯅ ꯀꯔꯦꯝꯅꯔꯝꯕ, ꯅꯣꯛꯅꯕꯤꯔꯝꯕꯗꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯆꯞ ꯃꯥꯟꯅꯅ ꯀꯔꯦꯝꯅꯔꯝꯃꯤ, ꯅꯣꯛꯅꯕꯤꯔꯝꯃꯤ꯫ 8ꯅꯤ ꯁꯨꯕꯗꯁꯨ, 4ꯅꯤ ꯁꯨꯕꯗꯁꯨ, 5ꯅꯤ ꯁꯨꯕꯗꯁꯨ, 6ꯅꯤ ꯁꯨꯕꯗꯁꯨ, 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯁꯨ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯋꯥꯅ ꯃꯤꯌꯥꯝꯗ ꯍꯤ ꯑꯁꯤꯗ ꯆꯪꯂꯛꯎ ꯍꯥꯏꯖꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯤꯌꯥꯝꯅ ꯅꯣꯛꯅꯕ ꯀꯔꯦꯝꯅꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯍꯤꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯃꯊꯟꯇ ꯊꯤꯡꯖꯤꯟꯖꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯅꯣꯡ ꯇꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯀꯥꯏꯅꯊꯪ ꯅꯨꯃꯤꯠ 90ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯅꯣꯡ ꯇꯥꯕ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯅꯋꯥꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯀꯣꯏꯕ ꯑꯗꯨ ꯏꯁꯤꯡꯒꯤ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ, ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯋꯥꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯄꯁꯤꯡ ꯑꯗꯨ ꯁꯥ ꯁꯟ, ꯎꯆꯦꯛ ꯋꯥꯌꯥ, ꯖꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯁꯤꯡꯗꯨꯗ ꯄꯤꯖꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯀꯪꯊꯔꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯋꯥꯅ ꯐꯥꯎꯔꯝꯃꯤ ꯍꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯦꯡꯖꯤꯟꯕꯒꯨꯝꯅ꯫ ꯅꯋꯥꯅ ꯈꯜꯂꯝꯃꯤ ꯏꯁꯤꯡ ꯑꯗꯨ ꯀꯪꯊꯔꯛꯄꯒꯤ ꯀꯪꯐꯥꯟꯗ ꯁꯣꯏꯗꯅ ꯊꯦꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯅꯋꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯁꯤꯡ ꯑꯗꯨ ꯀꯪꯊꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯪꯐꯥꯟ ꯈꯤꯇꯪ ꯈꯤꯇꯪꯗꯤ
ꯂꯥꯞꯅ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯋꯥꯅ ꯈꯨꯅꯨ ꯑꯃ ꯃꯄꯥꯟꯗ ꯄꯥꯏꯍꯟꯈꯤꯔꯝꯃꯤ, ꯃꯈꯣꯏ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯊꯤꯔꯨꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯈꯨꯅꯨ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯔꯛꯑꯝꯃꯤ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯃꯠꯇ ꯐꯪꯗꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯋꯥꯅ ꯈꯨꯅꯨ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯍꯟꯈꯤꯔꯝꯃꯤ, ꯃꯈꯣꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯊꯤꯔꯨꯅꯕ꯫ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯄꯥꯏꯔꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯣꯔꯣꯐꯣꯟꯒꯤ ꯃꯅꯥ ꯃꯆꯤꯟꯗ ꯆꯤꯛꯇꯨꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯅꯋꯥꯅ ꯆꯣꯔꯣꯐꯣꯟ ꯃꯅꯥ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯏꯁꯤꯡ ꯀꯪꯊꯕ ꯍꯧꯔꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯄꯥꯟꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕ꯫ ꯃꯍꯥꯛꯅ ꯍꯞꯇꯥ ꯑꯃꯒ ꯑꯃꯨꯛ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯅꯨ ꯑꯗꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯄꯥꯏꯍꯟꯗꯨꯅ ꯃꯈꯣꯏꯅ ꯂꯩꯅꯕ ꯃꯐꯝ ꯊꯤꯕ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯈꯨꯅꯨ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯁꯤꯡ ꯑꯁꯤ ꯀꯪꯂꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯅꯋꯥꯅ꯫ ꯅꯋꯥꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯐꯖꯈ꯭ꯔꯕ ꯀꯪꯐꯥꯟꯒꯤ ꯃꯐꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯏꯁ꯭ꯋꯔꯅ ꯍꯤꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯅꯋꯥꯗ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯋꯥ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯂꯣ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯋꯥꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯗꯨꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯑꯇꯤꯌꯥꯗ ꯆꯨꯝꯊꯥꯡ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯉꯁꯤꯒꯤ ꯆꯨꯝꯊꯥꯡ ꯑꯁꯤꯅ ꯇꯥꯛꯂꯕꯅꯤ ꯑꯩꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯍꯥꯏꯕ"꯫ ꯃꯗꯨꯗꯒꯤ ꯃꯊꯪ ꯃꯤꯑꯣꯏꯕ ꯖꯥꯠ, ꯁꯥ ꯎꯆꯦꯛ, ꯖꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯤ ꯃꯊꯪ ꯁꯟꯗꯣꯔꯛꯇꯨꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯂꯕꯗꯤ, ꯐꯠꯇꯕ ꯄꯥꯞ, ꯏꯁ꯭ꯋꯔꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯏꯁ꯭ꯋꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯗꯣꯡꯊꯤꯕ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫